Hello guys, ngasisu motivation story makak puraga lae. Adu mo si motivation story si adum nungai ni myam yang taminarsi. Go. Thaina mamangai da lam amakak lerami lam sida kedawe kan lam sida nupa makak paisa paiba nupa makak lerami. Hai ba paisa paiba nupa si kamai na paisa paidi no hai kan ta mana sentoi khraga satokpa. Sentoi satokpa jina maram oiraga ma paisa paiba ne. Adoga hai ba sentoi santoi ba nupa sina ko mingonda paisa je pithokhraba matungda mana sigi matam sida paisa singda ba yade hai taragati kanamtana adui matam da singakta taragati mana thapak khara dum tawba hai tare hat pani khangde phu ni khangde adai magi paisa du ko mari leina ba hingol ngol lawsan mani khangde yam taw yap sathi ba nupa ne ba lam du gi sathi ba nupa ni hai ba nupa si na aduki matik sathi aduki matik phawi hai ba lam du da paisa chu aduki matik pai matam du da paja mayam na di ma bu yade ba ko ma bu yade kari hino hai ba maram du di khangtre hai ba ma sathi ba ni na ko mayam na yadre ba ko ada no madi pa ma yam na laira ba pa ma mawon di paisa pu ba tarame kari paisa lai ta di mawon di paisa pu ba tarami paisa pu bu du nam pu da ba yada ba timing tar ko ma jam sathi di khange du tar ju paisa pu da ba yada ba timing oira da mai mana ka chala ka paisa ju pure aduga mai mani hainare masigi thajina nang na singakta taraga di ai du khange dana ngo aduna ai di karim tu yaroi nang na adu habi yade sigi matam sida singadamni hoi haraga puru chakre paisa du mathangi numita kedawi haraganda matam khara leiraba matungda mathangi numina te matam khara leiraba matungda the we haraganda paisa si singbagi timing yausale singbagi matam yausale ada mana paisa matam jida hetroga singaktabudagi pajina saudana nomati magi lamdu da leiraba mi myam se puraga lae puraga mai mayum da lae aduga kai haire kanta nang paisa si singge habara singoi habara ama habiro sine adu nu pajina haire ayu ngasi di paisa singba ngamaro sine adudi nang paisa singba ngamda taragadi nang aina haibdu kai nang khangi natra aigi magun khangba natra na haire ai timing sida hojiki paisa toli jigi macha nupi macha bada ba le am tin phajaba hai tang tholok ne tang tholok de kene amud tang ngau ne hai tare hojiki paisa pugri ba paisa pai ba nu fa phak long ngau gre amu phak long tholok da mu phak long ngau gre maram di nupi to macha yam phajai ba adu paisa pai bu nu fa di yam tin hanu ko aduga hojiki tholi bu nupi di macha yam tin phajaba nupi ne ba u de pa da ngau gre nu pa se ngau de kai hai kan da mai paisa je singder idea di mai nupi mai gi macha nupi di low ke happy ki pata am na mana question ma hangre ma pa da nana paisa singda taragadi ai gi di khangi duni imongo edi adubu nang nuai che nang lai ba ko ji u nuai te aduna nang na sa nupi je ngona piro lohong asi adang paisa ko na ji sine ada aduti happy ga nu khopi ga nu ga khoram da ko na hai ga alda su ai di nupi ni yada ba nupi di lawroi du nang gi daw mo yeng jo aina nung ani khak pu thorokani nung ani amu wa nga ango wa nga nung je nang gi khaw na hap chalakani hai ba khaw si nang na cha nupi je na choose to halu lokhal halu lokhal pa badam da na cha nupi na amu ba lokhalak taragadi ai ga na cha nupi ga lukhong ba kagumba na cha nupi na ango ba lokhalak taragadi nang nang gi pisa ju kokpa ai na cha nupi ju lukhong da ba sida wafam ji yai or yade tang khomu se adade anu padana asmasidi adu natana atopa option amata piroi nongonda kagumba adu tawtari nang puchi nang hatokani ya pacha pai bre ma sathi me do mai na haire ai masano piju masano piju kaning bahnu du di ma pining dabni na khanja khalle no padana ai kai to dino ai ji kari to tar ge ga adu masano piju ha pe yang ga hoi haina khalam pacha du tu me na hatok do na oi yang ge na hai janare yadab su yadab ge hat ne mama pa ju macha ju hat ne adai di yadab ne na mana yare aduga yare ge time mi myam le ni paja myam oi tili me matam du da pa jina back to the gi magi back to the nung ani hape ba hapa je amu ba ga ango ga hapa tani amu du lokholak taraga di luhong ba ko ango du lokholak taraga di luhong da ba paisa ju na ba tuni ko condition ja adu no pa jina
ꯍꯧꯖꯤꯛ ꯁꯥꯊꯤꯕ ꯅꯨꯄꯥ ꯍꯅꯨ ꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯅ ꯅꯨꯡ ꯑꯃꯨꯕ ꯉꯥꯛꯇ ꯑꯅꯤ ꯍꯥꯞꯈ꯭ꯔꯦꯕ ꯕꯦꯛꯇꯨꯗ ꯑꯗꯨꯇꯥꯔꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯗꯨꯒꯤ ꯇꯨꯃꯤꯟꯅ ꯍꯥꯞꯈꯤꯕꯗꯣ ꯃꯆꯥꯅꯨꯄꯤꯗꯨꯅ ꯎꯍꯧꯔꯦꯕ ꯑꯃꯨꯕ ꯉꯥꯛꯇ ꯍꯥꯞꯄꯤꯕ ꯑꯗꯨꯗ ꯇꯥꯏꯃꯤꯡꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯂꯧꯗ꯭ꯔꯤꯉꯩ ꯇꯥꯏꯃꯤꯡ ꯂꯧꯕꯒꯤ ꯑꯗꯨꯗꯤ ꯂꯥꯔꯦ ꯂꯧꯔꯣ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯂꯧꯈꯠꯅꯕ ꯇꯥꯏꯃꯤꯡꯁꯦ ꯄꯤꯔꯦ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨꯗ ꯈꯜꯂꯦ ꯋꯥꯈꯜꯗꯣ ꯉꯥꯛꯀꯤ ꯈꯟꯒꯗꯕ ꯋꯥꯈꯜꯁꯦ ꯁꯤꯗꯅꯦꯕ ꯋꯥꯔꯤꯁꯤꯒꯤ ꯃꯣꯇꯤꯚꯦꯁꯟ ꯂꯥꯛꯇꯣꯏꯁꯦ ꯃꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤꯅꯦꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯕ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯈꯠꯂꯦ ꯃꯥꯅ ꯀꯔꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛ ꯇꯥꯔꯒꯗꯤ ꯑꯩꯕꯨ ꯍꯥꯠꯂꯤ ꯑꯩꯕꯨ ꯍꯥꯏꯗꯣꯛꯏ ꯍꯥꯏꯗꯨꯅ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯗꯤ ꯃꯥꯗꯤ ꯇꯧꯒꯦꯗ ꯉꯝꯕ ꯅꯨꯄꯥꯅꯤ ꯃꯥꯅ ꯍꯥꯏꯗꯣꯛꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯏꯄꯥ ꯏꯆꯥꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯑꯣꯞꯁꯟꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯗꯣꯛꯄ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯑꯃꯁꯤ ꯁꯨꯝ ꯂꯧꯈꯠꯂꯒ ꯑꯃꯨꯕ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯑꯃꯨꯕꯁꯦ ꯂꯧꯈꯠꯂꯒ ꯑꯩ ꯏꯄꯥꯒꯤ ꯄꯨꯟꯁꯤ ꯀꯜꯂꯒ ꯑꯩ ꯍꯅꯨꯕꯁꯤꯗ ꯂꯨꯍꯣꯡꯕ ꯑꯃ ꯑꯣꯞꯁꯟ ꯑꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯗꯣꯛꯑꯒ ꯑꯅꯤꯃꯛ ꯑꯗꯨꯝ ꯁꯤꯃꯤꯟꯅꯕ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯦ ꯑꯗꯒꯤ ꯃꯥ ꯈꯟꯐꯝ ꯈꯪꯗꯕꯅꯤꯀꯣ ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯕꯁꯤ ꯑꯗꯨꯝ ꯂꯧꯈꯠꯂꯒ ꯃꯥꯒ ꯅꯨꯄꯥꯁꯤꯒ ꯍꯅꯨꯕꯁꯤꯒ ꯂꯨꯍꯣꯡꯉꯒ ꯑꯩꯁꯦ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯑꯔꯦꯝꯕꯗ ꯃꯥꯡꯉꯁꯨ ꯃꯥꯡꯖꯔꯒ ꯏꯄꯥꯕꯨꯗꯤ ꯀꯜꯂꯝꯃꯒꯦ ꯍꯥꯏꯕ ꯑꯣꯞꯁꯟ ꯑꯃ ꯑꯍꯨꯝꯁꯨꯕꯗ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯣꯞꯁꯟꯁꯦ ꯑꯅꯤ ꯈꯛꯇꯅꯦꯕ ꯃꯉꯣꯟꯗ ꯂꯩꯔꯤꯁꯦ ꯑꯗꯨ ꯃꯥꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯕ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯈꯜꯂꯒ ꯂꯩꯔꯤꯀꯥꯟꯁꯤꯗ ꯀꯩꯗꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯥꯅ ꯅꯨꯡꯁꯦ ꯙꯛ ꯂꯧ ꯂꯧꯈꯠꯁꯟꯅꯔꯒ ꯃꯌꯥꯝ ꯃꯥꯡꯗ ꯅꯨꯡ ꯑꯩꯈꯣꯏꯒꯤ ꯙꯛ ꯂꯧ ꯇꯥꯍꯟꯈ꯭ꯔꯦꯕ ꯇꯥꯕꯁꯤ ꯃꯅꯥꯛꯇꯨꯗ ꯂꯩꯕ ꯅꯨꯡ ꯃꯌꯥꯝ ꯃꯔꯛ ꯈꯔ ꯂꯩꯌꯦꯕꯀꯣ ꯅꯨꯡ ꯃꯔꯛꯇꯨꯗ ꯐꯛ ꯂꯧ ꯇꯥꯍꯟꯈ꯭ꯔꯦꯕ ꯑꯗꯣ ꯅꯨꯡꯗꯨꯗꯤ ꯑꯃꯨꯕ ꯉꯥꯛꯇꯅꯤꯅ ꯅꯨꯡ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯂꯩꯕ ꯅꯨꯡꯗꯨ ꯀꯔꯝꯕꯅꯣ ꯈꯪꯈꯤꯗ꯭ꯔꯦꯕ ꯑꯗ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯑꯩꯒꯤꯗꯣ ꯁꯣꯏꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯕꯗꯒꯤ ꯇꯥꯈ꯭ꯔꯦ ꯃꯈꯥꯗ ꯑꯗꯨꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯨꯡꯗꯨ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯨꯡꯁꯦ ꯑꯁꯤ ꯍꯥꯡꯇꯣꯛꯑꯒ ꯀꯔꯤ ꯅꯨꯡꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯅꯤ ꯑꯗꯨꯗ ꯑꯩꯅ ꯂꯧꯈꯠꯂꯤꯕ ꯅꯨꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ ꯍꯥꯏ ꯀꯥꯟꯗ ꯃꯅꯨꯡꯗꯨꯗꯤ ꯑꯃꯨꯕ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯑꯃꯨꯕ ꯇꯥꯔ ꯃꯥꯡꯈ꯭ꯔꯁꯨ ꯂꯧꯈꯠꯂꯛꯄꯗ ꯑꯃꯨꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯣꯠꯇꯨꯗꯤ ꯑꯉꯧꯕ ꯆꯤꯡꯍꯟꯈ꯭ꯔꯦꯗꯅ ꯑꯗꯩꯗꯤ ꯃꯌꯥꯝ ꯃꯥꯡꯗꯗꯤ ꯍꯅꯨꯕꯗꯨꯅ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤ나 ꯃꯥꯅ ꯍꯣꯏ ꯆꯨꯝꯃꯕꯣꯏ ꯅꯤꯡꯗꯅ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯔ ꯄꯩꯁꯥꯁꯨ ꯀꯣꯡꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯅꯨꯕꯗꯨꯁꯨ ꯏꯀꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯃꯥꯡꯗ ꯑꯣꯏꯊꯕ ꯉꯥꯡꯕꯗꯨꯗꯤ ꯌꯥꯔꯣꯏꯅ ꯈꯪꯕꯅꯤꯅ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯄꯥꯒꯤ ꯄꯨꯟꯁꯤꯗꯨ ꯀꯜꯍꯧꯋꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯅ ꯀꯩꯗꯧꯋꯤ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝꯅ ꯂꯨꯔꯕ ꯄꯣꯠ ꯋꯥꯈꯜ ꯑꯃ ꯈꯜꯂꯛ ꯇꯥꯔꯒꯗꯤ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯑꯔꯨꯕ ꯋꯥꯈꯜ ꯑꯃ ꯂꯥꯛ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯀꯣꯛꯊꯛꯇ ꯑꯔꯝꯕ ꯄꯣꯠ ꯑꯃꯈꯛ ꯊꯥꯡꯒꯠꯂꯛ ꯇꯥꯔꯒꯗꯤ ꯀꯩꯗꯧꯋꯤ ꯍꯥꯏꯔꯀꯥꯟꯗ ꯑꯔꯨꯝꯕꯗꯨꯒꯤ ꯃꯔꯨꯝꯗ ꯄꯣꯠꯇꯣ ꯌꯥꯝꯅ ꯋꯥꯔꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯋꯥꯖꯔꯦ ꯑꯩ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯄꯣꯠꯂꯨꯝꯗꯣ ꯑꯗꯨꯒꯤ ꯃꯔꯨꯝꯗꯁꯨ ꯑꯋꯥꯗꯕ ꯅꯨꯡꯉꯥꯏꯒꯗꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯁꯨ ꯊꯤꯗꯣꯛꯎ ꯃꯨꯟꯅ ꯈꯜꯂꯨ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯒ ꯃꯇꯨꯡꯗ ꯁꯤꯆꯨꯋꯦꯁꯟꯗꯣ ꯐꯖꯅ ꯂꯦꯞꯄꯨ ꯑꯗꯨꯅ ꯁꯤꯃ ꯇꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯅꯤꯡꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯈꯟꯕ ꯇꯝꯃꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯃꯣꯇꯤꯚꯦꯁꯟ ꯁ꯭ꯇꯣꯔꯤꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯔꯤꯁꯤ ꯀꯩꯒꯨꯝꯕ ꯃꯥꯅ ꯈꯜꯂꯝꯗ ꯇꯥꯔꯒꯗꯤ ꯊꯛꯅ ꯂꯧꯈꯠꯂꯝ ꯇꯥꯔꯒꯗꯤ ꯃꯥ ꯑꯗꯨꯝ ꯂꯨꯍꯣꯡꯉꯦ ꯑꯗꯨꯕꯨ ꯃꯄꯥꯁꯨ ꯀꯜꯂꯤ ꯃꯆꯥꯁꯨ ꯀꯜꯂꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯃꯣꯇꯤꯚꯦꯁꯟ ꯁ꯭ꯇꯣꯔꯤ ꯑꯣꯔ ꯀꯣꯕꯔ ꯁꯣꯡ ꯑꯣꯔ ꯇ꯭ꯔꯥꯚꯦꯜ ꯕ꯭ꯂꯣꯛ ꯑꯣꯔ ꯈꯪꯗꯦ ꯐꯅꯤ ꯁꯣꯡ ꯑꯃ ꯍꯦꯛꯇ ꯊꯥꯒꯠꯂꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯊꯥꯕꯤꯔꯨ ꯁ꯭ꯇꯦ ꯇ꯭ꯌꯨꯟꯗ ꯂꯩꯕꯤꯔꯣ ꯕꯥꯏ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯑꯦꯟ ꯕꯥꯏ ꯕꯥꯏ